मागा लेहौरे कौरुदे मा उरुदे अꯩꯅ फोन तौर मा संगदनबा का थम्मेबा को लेहौरी माजे कौसनदना अदुम लाबनी माइ तौबदे इशु नंबाइरो यम जरो सिसन तौना लोरे हजे मागी फी ड्रेस तुबगी मा ब्लाउरी गाड़ी पाई जबने नुसी जगल kan sile de wangang bese kadang ana taudre ni yaure ko siga yaure siga gate le sangang sing chu myam lai aduni ko myam kummage ji yaure kai jaure hoji vision tauna lore haji magi fi dress tu bagi ma blauri कौन लो रहा सोडा एडमिशन के आम फंदारी से आम लग सोडा एडमिशन की अखोई एडमिशन लोरे हजी मैम को हनबे यारनी हल्लगे तौरे अब खुद जी अखोई एडमिशन लोइना हजी हल्ले मज थोई सुंद मी मैम से लाकनारी लाकना बे लोइद्री को अखोई हाना फास्ट लाकोनी ना जोइसना आगे एडमिशन लोरे को अखोई हाना फर्स्ट नंबर 1 दा तारुरे अदुना ngन लोरे जोइसना आई मांगदा चली पास मांगदा चली द मैम ओ पामसा एडमिट कार्ड देन स्कूल में पता एडमिट कार्ड देन नवने जेन भी था तो अदुगी दुरी अप्लाई तो भी किनो तो सुली नत्रो ताकि अब हम का सुली हम का ची तो सुली बने और जीरो मधुरी ओरिजिनल पियन तो तो मैं हम जी जोइसना एडमिशन लोइनो को थोरे हाय तरो से पामसा हाय केनो सागे से ले को हम जी और ले दे मैं हम जी स्नैक सारे जी मजा है तो सुनो सारे आमा को मैं हम ये कोई हल्ले तुमना चलानी को माई को सही करके नहीं बता मैंने दे है बला को नहीं बता तो मैं हम जी कोई जोइसना आगे तुम चिकना करी गई बोटे जी आप जी में मागी गांव करी को मासे नोंग अंदर बनिना हाने ले बस तो मत साथ रे बाबा लेकिन साइड मोई तो मैं कोई वाट का साइड से वाट तो मोई तेरे जोइसना आगे तो को करे करी हाय करे मुझे फोन तो नहीं चला तो चली सिगा बाल्टिंग में हम जब मैं हम कोई जी लला यौरे त्राउपो सुजो लला यौरे रिडक्शन सेल तौरी कौन थमनबा का जेपि ग्रुप ही जाम नुसीने हलांग नमना बस सोन सुकोन नहीं अरे त्राउपो जुंग मजे सुनते मचान चिंग गई आजान सुसी तुम जेंग से बाजार का संग रोसी मकुत थनगे बस रेगी मागी खंगाव फ्रिज खंगाव के टेक्सट पाइदन से हाइदर हाइदरा
ꯑꯍꯣ ꯇꯥꯡꯗꯣꯔꯤꯕ ꯃꯌꯥꯝ ꯖꯣꯏꯁꯅꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯇꯦꯛꯁꯨꯠ ꯊꯤ ꯆꯠꯂꯤꯕ ꯃꯥꯒꯤ ꯆꯥꯅꯕ ꯑꯝꯇ ꯐꯪꯗꯦ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤ ꯂꯣꯏꯔꯦ ꯈꯪꯗꯦꯅꯦ ꯀꯗꯥꯏꯗꯅꯣ ꯒꯣꯔꯒꯣꯔ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯔꯤꯗꯛꯁꯟ ꯁꯦꯜ ꯑꯃ ꯆꯪꯅ ꯖꯣꯏꯁꯅꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯊꯤꯕ ꯂꯥꯛꯏ ꯃꯤ ꯈꯨꯇꯤꯟꯗꯤ ꯂꯣꯏꯔꯦ ꯕꯦꯠ ꯀꯣꯚꯔ ꯑꯃꯨꯛ ꯍꯪ ꯇꯥꯏ ꯃꯇ꯭ꯔꯥꯡꯄꯨ ꯊꯤ ꯆꯠꯂꯤꯗꯣ ꯔꯤꯗꯛꯁꯟꯒꯤ ꯃꯤ ꯈꯨꯇꯤꯟ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯔꯦ ꯖꯣꯏꯁꯅꯥꯒꯤ ꯐꯤꯗꯤ ꯂꯩꯅ ꯂꯣꯏꯔꯦ ꯐꯤ ꯊꯤꯗ ꯐꯪꯗꯦ ꯑꯃꯐꯧ ꯑꯃꯨꯛ ꯉꯥꯏꯔꯒ ꯄꯨꯍꯜꯂꯒ ꯀꯣ ꯉꯥꯏꯔꯒ ꯂꯧꯔꯤꯃꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯩꯁꯥ ꯀꯩꯅꯣ ꯇꯧꯔꯦ ꯒꯥꯔꯤꯗ ꯑꯣꯏꯅ ꯇꯣꯡꯉ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏ ꯑꯃ ꯑꯩꯈꯣꯏꯅꯤꯅ ꯃꯥ ꯒꯥꯔꯤ ꯀꯩꯅꯣ ꯒꯥꯔꯤꯗꯣ ꯈꯤꯇꯪ ꯕꯦꯔꯥ ꯇꯧꯔꯦ ꯍꯥꯏꯅ ꯆꯦꯟ ꯈꯤꯇꯪ ꯀꯛꯄꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯨꯔꯅ ꯃꯥ ꯃꯆꯥ ꯐꯤ ꯂꯩꯔꯨ ꯍꯥꯏꯅ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏꯅꯤ ꯁꯨꯝ ꯊꯥꯗꯣꯛꯅ ꯊꯣꯛꯅ ꯁꯨꯝ ꯆꯠꯅ ꯂꯩꯔꯨꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯃꯥꯒꯤ ꯆꯥꯡꯗꯨ ꯈꯟꯕꯒꯤ ꯋꯥꯔꯤꯁꯤꯒ ꯃꯥꯅ ꯁꯣꯟꯗꯩ ꯈꯟꯁꯤ ꯑꯩꯅ ꯅꯪ ꯁꯣꯟꯗꯩ ꯈꯜꯂꯝꯃꯣ ꯑꯩ ꯁꯣꯟꯗꯩ ꯀꯩꯅꯣ ꯇꯧꯒꯦ ꯉꯁꯤꯗꯤ ꯄꯨꯕ ꯃꯑꯣꯡ ꯆꯥꯔꯣꯏꯅꯀꯣꯉꯁꯤꯗꯤ ꯄꯨꯕ ꯃꯑꯣꯡ ꯆꯥꯔꯣꯏ ꯃꯃꯟꯗꯣ ꯈꯤꯇꯪ ꯍꯟꯗꯣꯛꯑ ꯆꯠꯁꯦꯅ ꯈꯤꯇꯪ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯔꯦ ꯃꯥꯏ ꯀꯩꯅꯣꯒꯤ ꯖꯣꯏꯁꯅꯥꯒꯤ ꯕꯥꯜꯇꯤꯟ ꯁꯨꯒꯨꯝꯕꯁꯨ ꯀꯩꯀꯩ ꯃꯊꯧ ꯇꯥꯏꯌꯦꯕ ꯖꯣꯏꯁꯅꯥꯒꯤ ꯕꯥꯜꯇꯤꯟ ꯀꯩꯀꯩ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯆꯦꯡꯊꯣꯛꯀꯦ ꯑꯩꯅ ꯂꯩꯕꯀꯣ ꯑꯗꯩ ꯃꯥꯁꯤ ꯁꯝꯖꯟꯅꯔꯒ ꯁꯤ ꯑꯩꯈꯣꯏ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯃꯊꯛꯀꯗꯤ ꯃꯥ ꯍꯥꯏꯗꯤ ꯃꯥ ꯌꯨꯝ ꯖꯧꯔꯦ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯥ ꯃꯆꯥ ꯊꯣꯛ ꯂꯥꯛꯑꯣ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯁꯨ ꯅꯝꯗꯕꯔꯀꯣ ꯑꯩ ꯃꯥꯏꯁꯦ ꯁꯤ ꯒꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯅ ꯇꯣꯡꯅ ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯃꯥ ꯑꯥꯗ ꯂꯩꯍꯧꯔꯦ ꯑꯩ ꯀꯧꯔꯨꯗꯦ ꯃꯥ ꯎꯔꯨꯗꯦ ꯑꯩꯅ ꯐꯣꯟ ꯇꯧꯔ ꯃꯥ ꯆꯪꯗꯅꯕꯒ ꯊꯝꯃꯦꯕꯀꯣ ꯂꯩꯍꯧꯔꯤ ꯃꯥꯁꯦ ꯑꯩ ꯀꯧꯁꯟꯅꯗꯅ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕꯗ ꯑꯩꯁꯨ ꯅꯝꯕ ꯍꯥꯏꯗꯣ ꯌꯨꯝ ꯖꯧꯔꯁꯨ ꯃꯥꯁꯦ ꯈꯪꯒꯅꯦꯕ ꯑꯩꯅ ꯁꯨꯡꯀꯧ ꯀꯧꯔꯦꯕ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯈꯪꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯗ ꯃꯊꯟꯇ ꯃꯥ ꯊꯥꯗꯣꯛꯑꯒ ꯃꯥ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨ ꯕꯕꯥꯒ ꯄ꯭ꯔꯦꯡ ꯑꯣꯏꯗꯣꯔꯤ ꯀꯔꯤ ꯄ꯭ꯔꯦꯡꯅꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯥꯔꯤ ꯇꯣꯡꯉ ꯂꯥꯛꯑꯦꯀꯣ ꯀꯨꯝꯊꯔꯦ ꯑꯃꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯥ ꯑꯩꯈꯣꯏꯗ ꯍꯥꯏꯕꯅ ꯃꯥ ꯃꯆꯥ ꯊꯣꯛꯆꯈ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪ ꯐꯤ ꯀꯩꯅꯣ ꯇꯧꯕꯒꯤꯀꯣ ꯀꯔꯤ ꯇꯧ ꯈꯟꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯧꯕꯒꯤꯗꯃꯛꯇ ꯃꯥ ꯆꯠꯈ꯭ꯔꯣ ꯃꯥ ꯖꯧꯔꯦ ꯈꯣꯠꯂꯦ ꯌꯨꯝ ꯖꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯂꯩꯗꯤ ꯂꯩꯍꯧꯔꯦꯕ ꯃꯥ ꯂꯝ ꯑꯥꯗ ꯃꯥ ꯀꯩꯅꯣꯝ ꯆꯥꯅ ꯂꯩꯍꯧꯔꯤꯗꯣ ꯑꯩꯅ ꯎꯔꯛꯏ ꯑꯩꯁꯨ ꯎꯁꯟꯅꯗꯅ ꯂꯥꯛꯑ ꯃꯥ ꯐꯣꯟ ꯉꯥꯏꯍꯥꯛ ꯂꯩꯗꯅ ꯇꯧꯔꯛꯏ ꯍꯧꯖꯤꯛ ꯑꯩ ꯑꯃꯐꯥꯎ ꯊꯥꯡꯒꯠꯄꯤꯗ꯭ꯔꯦ ꯒꯥꯔꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯃꯈꯣꯡꯅ ꯈꯔ ꯆꯠꯈꯠꯂꯦꯀꯣ ꯑꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯀꯣ ꯏꯀꯥꯏꯊꯕꯤꯅꯦꯕꯁꯦ ꯍꯣꯔꯦꯟ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯍꯟꯖꯔꯒꯦ ꯁꯤ ꯂꯝꯕꯤ ꯑꯣꯏꯔꯦ ꯍꯥꯡꯗꯣꯛꯎꯔꯒꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯏꯀꯥꯏꯊꯕꯤꯁꯦ ꯊꯣꯛꯑꯝꯃꯦ ꯑꯩ ꯁꯤ ꯎꯕꯗꯩ ꯑꯗꯨꯝ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯏꯀꯥꯏꯊꯕꯤꯁꯦ ꯑꯁꯤ ꯂꯩꯅ ꯄꯨ ꯂꯥꯛꯑꯦꯀꯣ ꯃꯄꯨꯟ ꯑꯍꯨꯝꯒ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯒ ꯇꯧꯔꯤꯁꯦꯕ ꯁꯨꯃꯥꯏꯅꯕꯨ ꯇꯧꯅꯕ꯭ꯔꯥꯕ ꯃꯥ ꯐꯣꯟ ꯉꯥꯛꯇ ꯇꯧꯔꯛꯑꯦꯕ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯏꯀꯥꯏꯊꯕꯤ ꯂꯩꯔꯛꯄꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦꯕꯀꯣ ꯌꯨꯝ ꯌꯧꯔꯦ ꯑꯃꯅ ꯐꯣꯟ ꯉꯥꯛꯇ ꯇꯧꯁꯜꯂꯛꯄꯗꯒꯤꯀꯣ ꯑꯩꯈꯣꯏ ꯐꯝꯅ ꯀꯩꯅꯣ ꯇꯧꯊꯣꯛꯑꯒ ꯒꯥꯔꯤ ꯂꯥꯛꯑꯒ ꯐꯝꯅ ꯉꯥꯏꯍꯥꯛ ꯎꯔꯨꯝꯗ ꯂꯩꯊꯣꯛꯑꯦꯕ ꯋꯥꯃꯟꯅꯤꯅ ꯑꯗꯨꯒ ꯂꯥꯛꯑꯒ ꯑꯩꯈꯣই ꯑꯗꯨꯝ ꯒꯥꯔꯤꯗ ꯇꯣꯡ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯁꯦ ꯃꯄꯨꯟ ꯑꯍꯨꯝꯒ ꯂꯩꯔꯛꯄꯅꯦꯕꯀꯣ ꯁꯦ ꯁꯤꯅꯤ ꯏꯀꯥꯏꯊꯕꯤ ꯃꯌꯥꯝ ꯁꯤꯒꯁꯨ ꯁꯦ ꯑꯁꯤꯅꯤꯀꯣ ꯁꯤ ꯇ꯭ꯔꯥꯎꯄꯨꯁꯤꯃ ꯂꯩꯔꯤ ꯕꯥꯜꯇꯤꯟ ꯀꯩꯅꯣ ꯁꯤ ꯕꯥꯜꯇꯤꯟꯁꯤꯃ ꯑꯃ ꯂꯩꯔꯦ ꯃꯣꯛ ꯑꯃꯒ ꯃꯥ ꯍꯌꯦꯡ ꯑꯥꯗ ꯏꯔꯨꯖꯕ ꯈꯣꯠꯆꯕ ꯇꯧꯅꯕꯀꯣ ꯑꯗꯩ ꯁꯤ ꯇꯤꯐꯤꯟꯁꯤꯃ ꯑꯩꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯇꯣꯞꯄꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯍꯥꯟꯅꯒꯤ ꯂꯩꯕ ꯑꯗꯣ ꯃꯥꯒꯤ ꯀꯔꯤ ꯆꯥꯛ ꯀꯔꯤ ꯑꯩꯅ ꯍꯌꯦꯡ ꯆꯠꯄ ꯃꯇꯝꯗ ꯄꯨꯕꯤꯒꯦꯅ ꯑꯗꯨꯒꯩꯗꯤ ꯌꯦꯡꯉꯁꯦ ꯃꯆꯥ ꯇꯨꯃꯤꯅ ꯃꯔꯣꯟ ꯑꯃ ꯑꯁꯤꯅꯤꯀꯣ ꯑꯁꯤ ꯇ꯭ꯔꯥꯎꯄꯨꯁꯨ ꯑꯣꯏꯅ ꯂꯩꯔꯦ